Hello guys, welcome back to my channel. Ngasi akoi angang ichanupa gi checkup chatpagi video ni memory oinaba sum thagat chabani si plane da akoi tongnaba ngai le mapam cha hana ka khat khre mabani gi hana nupa gi check tawraga moi han thaki bagi aji mathak ta ka khat le mathak ka khali ichanupa karan ji yengu handakti akoi sit manana phange thangnana paikhatle hoje ichanupa jong yen chicken ataw bajum chari flight sida aduga hoje mai yen duga kok duga tawra finally akoi yaure hoje Guwahati da Guwahati airport yaure Lokpriya Gobinath ichanupa na haise mache yauda bit yaude ngo haise mache se last time akoi chatminei ba pula handakti akoi khakla pula mache yaude airport thola ga koi si lambi se flight to theng manina nungdang thenge mamme koi ji lambi de chatli mamme numitare yaudi yaudore finally yaure khoina laigadaba lodge to hospital ri nakandani resi yaure hojikna next day ni akhoi hoi kano treatment chatnaba na haji hospital manu change appointment launaba na ngairi patient yambani na ngai thok ngai sinda sum ayuktagi numidang waram bawdong se hospital se nai leibana matam kona pote doctor mu yengni ngai ni blood test tawni test makan tawni adum evening ta ba khangau dabani hojina doctor ma yengulor ama mu ngairi ni akoina leiba ka duna sini adum ka siam chawani na senum nana semi janpa aduga sumaina hamung amane ade pu amane tv ne sumaina thambire aduga sidana akuna yengba doctor hospital do du sida building sini yam nakna leire anakoda leire handakti aduga bathroom toilet animal attached tawi sisu yam nana dum thammi sumaina leire adum nanju nali hana ahan bala ko da sigi hotel se semjalamde maichaina phamam mane ba hojina mayang na leiraga fajana sumaina sembire